Kuki sing naga mahiroi lup amagi lusing basing purak pagi fong fong saringaida. Nagagi Emung Amagi Meeoising Leimakhongda Army Amadi Kuki volunteer na Fudarakle. Pawasi pandam pause dagi lakhutsavanay. Senapati District Students Association SDSA gi lusing basing Kuki volunteer sing na purak pagi wathok marakta. Naga Furupki Emung Amagi Meeoising Nipan Suba Gorkha Regiment Amasung Kuki volunteer gi kangbuna Leimakhong area da phuchai bagi thabak chathakre. Press na phangba pauda makhong mari panba gari da lakpa Naga community gi Emung Amagi Meeoising ngarang nungthil pung amaga minute kunthra rom tabada Leimakhong singmangda Nipan Suba Gorkha Regiment Amasung Kuki volunteer gi apunba kangbu amana phuchai bagi thabak chatharakhibane pawasina makha taraduna Emung asigi mioi ama aruba phibam da nabadagi hospital tamna lakpagi lambi da Leimakhong singmangi check gate Kuki volunteer amadi Gorkha Regiment ki kangbuna khamduna wahang pahong tawbaga loinana anaba yauri haiba khangna phuchai bagi thabak adu satharakpane Naga community gi Meeoising da nupi angang yauna kihan khangan ba made phuchai bagi thabak mafam asida satharakpa asi ngarangi asina ahan banate ngarangi thawong adu bu Naga organization kayana akan ba mawongda condemn tawrakpaga loinana thawong adu inhuman amade barbaric oiba thawong ni haire Indian Army na Kuki volunteer singa manaraga misam miyam da sathariba hingsa gi thawong sing khudakta lepkadavane thawong sina Naga community gi nupi angang sing yauna misam miyam gi punsida Akiba mi paiba pogale haire ningsing bayabade tha asigi kunithoi gi numidang pung mapan lom tabadasu gamgi fai Kuki checkpost Senapati District Students Association sadsagi luchingba sing Kuki volunteer sing na tamthina phuchai badanatana makoina tonglakpa gari su amanga ta thon khiba leikravane thawong adu gi mayokta sadsana Senapati Action Committee semduna athuba matamda senaba Meeoising sangjarang na bakhangan ba leikravane tongan ba Naga mahiroi lupsing nasu akan ba mawongda condemn tawbaga loinana makhata na thorokpa phapata Kuki community na pugadabani haina warning tawbasu leikravane Manipur Nagaland Amasung Mizoram da Mireibak Machasing Changlakpada Kupna Yengsinnaba center na Khanghankhre pawasi pandam pause dagi lakhutchavane Manipur Nagaland Amasung Mizoram da Changlakpa Mireibak Machasing lamkoi ba yauna kari tawri haina Kupna Yengsinnaba Union Home Ministry na State ahum asigi police amadi security agency singda Khanghankhre agency gi pauna hai Myanmar ga taina na leiriba state ahum asigi chief secretary singda Union Home Ministry na tha asigi taraga tareta serol thaduna Changlakpa Mireibak Machasing na kari tawri haiba Kupna Yengsinnaba state ki lengang na akan bathabak laukhan ba khangalakhiwane Union Home Ministry gi circulation aduna foreigner singi activity sing Kupna Yengsinnaba foreigner regional registration office FRRO Amasung police authorities sing da khangalakpaga loinana singnaba leirabadi foreigner ek yauna mari leinaba eki makhada akan be action laukhada basu khangalakhe state ahum asida kumjali singani taradagi protected area regime PAR komthoktuna tourism ga mari leinana natraga atopa maram amagi oirabasu Changlakpa Mireibak Machasing Changlakpada ikom komthoktuna lakhibane adubu Myanmar gan angnaba state sing oibana protected area permit PAP paidana Changlakpa yahandanaba Union Home Ministry na khangalakhe sahi taraga mari PAR komthoktuna lakraba matung kumjali singani kungani thoi phauba sangdoklaba matung amuk makhata na kumjali singani kuntaret ki December kunsaga mathoi phauba komthokna bakhangan khibane adubu internal security gi yenglaga hanagi order adu chanahandana state ahum asidagi PAP gi makhada foreigner sing changlaknaba amade makhoi gi activities sing Kupna Yengsinnaba handa khangalakbane foreigner sing na hai dibas state ahum asida changi hai batarabade FRRO portal dagi PAP natraga restricted area permit RAP apply tawba yagane physical oina permit asi apply tawba yaroi ministry gi wapam asi state laigang na lumna lawbaga loinana mari laina ba khudingmakta khanganduna khudaktage hai diba thabak asi laukhatpa hongna ba khangan khivane amaromda Manipur lainga ki maikei dagi tha asigi taraga ni panda press statement ama thoktuna yumthangna ba laibak sing dagi mitop changlakpa thingna ba state asigi protected area regime amuga na chapchana chanaba hauragani haina khangan ba leikravane hai diba permit asi FRRO portal da apply tawgadavani haina su khangan khivane FRRO haiba portal asi laibak asida lakpa Mireibak Machasing gi movement sing Kupna Yengsinnaba Ministry of Home Affairs ki makhada laiba centralized platform amani haire